Yang tabir bukai puno pu image TV na taram na oksha bagaloina na Brajesh Kumar na krumjari nasigi maroi bapauda Imphal airport tagi Mandalay amadi Bangkok fauba international flight paihanna bagi plan leiri haina Chief Minister and Birena High Grade Sangai Film Festival ngasidagi hodokre Mitei bu Scheduled Tribe lista chalhanna ba khongjanggi mayokta Atsumna laibagi maram numit tara mangani gi manungda sengdoroknaba KKL na phongdorokli loinana Manipur University Inter College Judo Tournament 2022-23 ngasi hodokre apungoi pau lobirasi India government ki uran scheme gi makhada Imphal airport gi Mandalay amadi Bangkok fauba international flight paihna plan leire haina Chief Minister and Birena ngasi phongdokre wapam singasi nomagi oiba International Business Summit Gateway Manipur Connecting ASEAN Countries Hotel Imphal gi Sangai Hall pangthokpagi thoromda session da athoy mitunglen oina saruk yarduna Chief Minister and Birena phongdokhibani Summit asi Manipur Chamber of Commerce and Industry MCCI na Manipur lenga ka khusamnaraga sinbani inaugural session adugi matungda technical presentation technical session amadi interaction sathaki ngasi inaugural session aduda Minister Councillor Commercial Royal Thai Embassy Thailand Saithong Saiphet Minister Councillor Commercial Royal Thai Embassy to India Surapat Hausian, General Secretary India Bangladesh Chamber of Commerce and Industries SM Abdul Kalam Azad Amadi CEO Textile Sector Skill Council Sofra Mishra Susur Yaki Thoramda Chief Minister and Birena Phongdokhibada Manipur asi India ga ASEAN countries singa Kangphal gi lambi samnariba gateway amani Manipur ga ASEAN countries singa hena connectivity phagathan bana Lamdam sigi tuan ba sector sing maru oina tourism, legislative service, healthcare, education, information technology amadi IT enable service sing gi sector sing hena chokhatpa ohengani hiram sida lengak na ahen mam yeng changduna ASEAN countries singa hena connectivity hananaba thorang kya paikali ngasidi state asigi air connectivity yamna fagatle haike a secure and prosperous northeastern region is a convergence of India's agri policy and a neighborhood first policy will be a vital pillar towards realizing a common vision of a free and open Indo-Pacific. Towards realizing this vision, improved connectivity will be critical to unlock the potential and the business opportunities in the region. Bangladesh Manipuri gi damak pangba yaba angamba mateng sing pangani haina wangkhai kendra gi MLA Thangjam Arun Kumar na phongdokhre Manipur government ki tourism department amadi art and culture department ki makhada pangthokliba Manipur Sangai Festival 2022 da saruk yananabi damak Manipur da Thunglakhiba Manipuri Cultural Complex Bangladesh ki Mihut Singh bu MLA gi yumda pangthokpo opagi thromda Mihut Singh asigi awat apa kayada mateng pangningbai wafam phongdokhibaga loinana matam gi phibam yenglaga Bangladesh ta chattuna maitai singna khundari wafam singsu yengchinningbagi wafam phongdokhi ngasigi thorom aduda Mihut Contratre na suba saba cultural gi Mihut Singh da achamba khudol tamki Thasigi Kumathoidagi Hoduna Pangthok Liba Manipur Sangai Festival ki saruk ama oina Manipur State Film Development Society na sinduna Sangai Film Festival ngasidagi hodokre kono mamangda leiba MSF DS ta pangthok kiba
hogdokpagi thoramda Manipur Lengaki Art and Culture Department ki Director L Kishorjit, Senior Actor Soraisham Kesoram amadi MSF DS ki Executive Board Member Makhun Mani Mongshabana athoiba Mithunglen akanaba Mithunglen amadi thoramapu oina saruk yaki athoiba Mithunglen gi warol pirduna Art and Culture ki Director L Kishorjit na hai culture na lawriba role asi khaminaba changbaga loinana department asinasu culture asi tourism festival asida promote tohu nabagi wakhalon ga loinana achauba thodang ama lori Manipur tonga tonba art form kaya ama lei art form sing asi leire hairabasu masina utningi haiduna utpada bhabok sing na kaya yamna appreciate tawba ngamgadage haibadu thidokpat tangai phadi phungdoki Bangladesh ki dhara da pangthokpa Indian Ocean Rain Association IORA gi kunithoi shuba Council of Ministers Singh gi meeting da Minister of State External Affairs Dr. R.K. Ranjan Singh na lusingba Indian delegation ama saruk yakre meeting adu da MOS Dr. R.K. Ranjan na Indian Ocean Rim Association IORA asi hena mapangal kankhat hanabagi wafam phongdok laduna Indian Ocean region da natana Indo-Pacific tatu peace security amadi chakot nabagi lamda promote tawnanabagi wafam thamki Indiana contribution tawribasingi matangdasu highlight tawduna IORA Secretariat Office da office ama hangdoklagani haiki hojik malengi oina singnariba climate food amasung energy security highlight tawduna minister na 2023 da pangthokadariba Lifestyle for Environment and International Year of Millet tasu cooperation pinanaba haiki khongchat aduda minister na Somalia ki Foreign Affairs ki State Minister Mr. Ali Muhammad Omar gasu unaduna laibak ani gi oiba hiram kaya dasu wari sanaki Kaching District ki Gram Panchayat Mari Mayeng Lamjau Hyanglam Wangu amadi karakta swasta ran pangthokpaga loinana sanitary toilet ningthina sinnanaba amadi mipum khudingmak taru tanana leibagi hainabi thamnanaba awareness program pangthokri thoram asi district water and sanitation committee Kaching district ki thoksul makhada Kaching PIC division implementation support agency ISA JJM Kaching oiba alliance for development alternatives Manipur Adam Kaching amadi village water and sanitation committee singa khusam naraga world toilet day thoram mari leinana November 13 dagi November 15 fawa hafta amasubna sangshil liba campaign gi saruk ama oina pangthokpani swasta ran sing lamtha dringai da participants singna swasta pledge lunan bagi wasak lominaki lamjau gi oina panchayat ghar mayeng lamjau dagi all India Kung Fu Federation gi national referee Y Jayanta Kumar lamtha ki Yanglam gina national volleyball player Laishram Hirojit na Kairak GP gina Sanatombi High School Kairak tagi national football player Usam Lanthoibana amadi Wangu gina Wangu Baji gi Kubam dagi lamtha ki asigi thoramda A Kaching PHE Division K Roshan Environmentalist amadi Adam gi Secretary Surjit Khatri Mayumna Resource Person Singh oiki Loina thoronga mari leinana sejai amadi booklet singsu miyam dayan thoki Manipur University Students Union na sinduna the present status of NEP implementation in Manipur University haiba hiramda open symposium competition ama ngasi pangthokre MU gi Commerce Department da pangthokpa thoram aduda tongan ba competitor tara romna saruk yaduna athoi ehentanaki ngasi competition aduda MU gi Teachers Education Department gi mahiroi Laishram Sanajawna ahanba Yoga Department gi mahiroi Moirangthem Amarjit amadi GP Women's College gi Singamayum Sakilana ahum subataki ngasi thoram adugi makha tarakpada musuna sinduna MU campus manungda ningol chakobagi thorom amasu pangthokhi 5th Assam Rifles amadi More Commando gi apunba team amana ngasi noalamdai pung 2 yankhirom tarakpa aduaida border pillar number 78 sunrise ground manakda me ama Myanmar side lomdagi changsilakpa thengnaki me adu 5th AR amadi More Commando gi apunba team asina
लेबहंदुना वहंग पहंग सथबदा KCPN गी मियोय अमनी हाइबा कंगलकपदगी मियोय अदु फारे हारी फारब KCPN गी मियोय अदुगी ममिंग लाइश्रम तोंदोनबा सिंह सही कुनमरी अपोकप एल इनाउ सिंह सगोलमांग अवांग लेकाइदगिनी हारी फारब मियोय अदु ngasi मोरे पुलिस स्टेशन दा खुसिनखरे नंबोल की अकोइबदा लेरिबा मियामदा अफबा एजुकेशन अमदी लौसिंग पीननबगी पांडमदा 1966 ता एल सानोय कॉलेज हाइना मिंगथोंदुना हुदोखिबा कॉलेज असगी हंदक सही 2022-23 की ओइना नौना मिंगचलकपा महिरोइसिंग गी ओइबा एनुअल फ्रेशर्स सोशल मीट 2022 की थरम कॉलेज अदुगी कैंपस ngasi पांगथोखरे टुवर्ड्स अ न्यू डॉन हाइबा थीमदा कॉलेज अदुगी प्रिंसिपल स्टाफ अमसुंग महिरोइसिंगना सिंदुना पांगथोखिबा थरम अदुदा मणिपुर गवर्नमेंट की एजुकेशन लॉ एंड लेजिस्लेटिव अफेयर्स मिनिस्टर थौनागजम बसंत कुमार रिटायर्ड IPS प्रिंसिपल नंबोल एल सानोय कॉलेज प्रोफेसर W ज्योतिर्मय कोऑर्डिनेटर IQAC एसोसिएट प्रोफेसर डॉक्टर अखाम तेजमनी अमसुंग प्रेसिडेंट स्टाफ एसोसिएशन एसोसिएट प्रोफेसर S त्रिलोक चंद्रना अथोय मिथुंगलेन ओइना सरुक याकी थोरंग मई लेनना एजुकेशन मिनिस्टर थौनावजम बसंत कुमार ना हाइकिबदा महिरोइसिंग महै तमलिंगै मतमदा इशाना इसाबु थाजब थमदुना अमदी डिसिप्लिन लेना होटनगदबनी मणिपुरी यूथ सिंग असे टैलेंट यामना लेबसिंगी मथक्ता डिसिप्लिन यावना होटनबा मतमदा मालेमगी यूथ सिंगदगी सोइदना मिथोय मिहनबु ओइगनी हाइना मखाताकी थोरंगी सरुक अमा ओइना कॉलेज अदुगी महिरोइसिंगी मरक्तगी तोंगान तोंगानबा लमसिंगदा माइपालखरबा महिरोइसिंगदा सर्टिफिकेट अमसुंग अचंब खुदोलसिंग पीदुना पुकनिंग थवतकी जिरीबाम डिस्ट्रिक्ट की बराक सर्कल द लेबा बोरोबेक्रा हायर सेकेंडरी स्कूल की निमित हुमनी सुबना चतरकपा एनुअल स्पोर्ट्स मीट ngasi स्कूल असगी प्रिंसिपल इंचार्ज एस लोकेंद्र सिंहना हौदोखरे क्लास 6 तगी क्लास 12 फाउब लेबा स्कूल असिदा पुन्ना महिरो चात्रेट ओम तमली एनुअल स्पोर्ट्स मीट असिदा तोंगान तोंगान बा इवेंट सिंग अमदी कल्चरल गी थोरम सिंग यावरी नेताजी गुरुजी स्वामीजी अमदी गांधीजी हाइना हाउस मरी थोना खाइदोक्तुना अथोई अहेन तानरी मिटई की फुरुप कंजनबा अमत ngairba issue ama oiriba schedule tribe ki list chananaba changchiliba khongjang asida atoppa purup amatana yetpagi right leifam thokte haina wabugai SG MLA Dr. Usam Devena phongdokre ofam asi schedule tribe demand committee na maitai bu schedule tribe list chanbagi khongjang gi manung channa Minister MLA singgi yumda chattuna memorandum pisin bagi khongjang gi manung channa MLA asigi mayumda chattuna memorandum pisinba da permission na asumgi mihut singna Delhi da chattuna issue asigi mayokta national leadership unaduna taksilliba asigi matangda hangba wahang amada haikibani Kanchipura MLA asigi mayumda sanchin khiba memorandum pisinbagi khongjang aduda permission na hangba wahang aduda mahakna makha tarduna Manipur asi phurup kayana punna khunda minaba फजख्रब लमदम अमनी लम असिदा मेजॉरिटी ओइना खुंदारंबा मैतै हाइरिब फुरुप असि ngasiदी हिरम कयाद सोथरी हौजिक फुरुप असि हिंगबा अमदी सीबगी टांकक अदु यौरपगी फिबमदा लाकबा असिना मरम ओइरगा शेड्यूल ट्राइब डिमांड कमिटी ना संगसिलिब खोंजंग असि यामना मरम साब खोंजंग अमनी खोंजंग असि महाकी माइकैदगिसु मपुंग फाना सौगली अमदी सेंटर द इशू सिंग असigi recommendation thananaba mahaki maikedagisu chief minister da takchingani loinana issue asigi matangda atopa furup singna ayat apan pinanaba hotnaba asi tawbignu madugi mahot maitei furup kanbagi issue asida laiminariba furup atainasu mafung phana saugatminasi haiki amanomda Mitai bu schedule tribe list chalhanaba changchiliba khongjang asigi mayokta all tribal students union Manipur asumna leiriba asigi chapchaba maram numitara maningi manungda sengdorokadabni haina kangleipak kanbulupna thamlakli loinana hairiba numitara manini asigi manungda sengdoroktrabadi asumgi office Imphal da leiba yaroi haibagi khongjang changchinbaga loinana lup asigi thabak thoram khudingmakki mayokta KKL na खोंजंग क्या संक्षिन गनी हारी ngasi Kasampata leiba KKL की ऑफिस ता परमिशन गा उनबदा लुप असigi सेक्रेटरी जनरल
ngamkhei ngakpa luangna lamdam asida khundariba yelhomi furup singi marakta nungsinabagi isel ama sagalakpa matam asida atsumna asigumba thawong chathakliba asi karigino haina hanglakpaga loinana asengba tribal yelhomi singna asumgi thawong asi yaningbra haina su hanglakli asumna changchilakliba thawong asi kanana insilaga tawbuno haibasu KKL na khangi haina mahakna makhata kibaga loinana kariguma numit 15 gi manungda asumna sengdoktrabadi asumgi mayokta khongjang changchin bata natana manipurda changlakpa kuidriba masana masabu indigenous tribe ni haijabasingna asengba yelhomi singi haksing phangdun lairiba asigi mathaktasu khongjang changchingani haiki Sandel district ki Khengjoi sub division manungda darkar laitaba police outpost thamnanaba thorangbu kuki chiefs association Khengjoi sub division Sandel district na akan mamongda yaningdo phongdrokli hiramsiga mari leinana ngarang Kheng Kopinom village da chief singi mifam pangthoki mifam duda Khengjoi sub division gi manungda laiba chief chada hum puromna saruk yabaga loinana outpost hangbagi mayokta lepa haina warep lokhi khaina kuki chiefs association Khengjoi sub division gi cherol amana phongdrokli cherol sin makha tarebadi mifam duda association gi maikaidagi anauba outpost hangbagi mahutta hanana mathau ningtina tawduna leiriba police station sing asi yangchin binaba amadi sub division asigi manungda outpost manga thamnana wafam cancel tawbinanaba mari leinaba authority da appeal torokli lengaki mahaisangda oza hek werkpadagi nongwata thabak karu daba oza ama lanai higher secondary school kharada oza oiduna leramba thengnare haina federal students organization kanglaipa ki BP Ronald Kennedy longjamna permission da hondokre kawan oram lekai da leiba fesoki office da permission ga unabada Ronald Kennedy longjamna makha takibada Kangpokpi district ki cycle kendra gi manungda leiba wakan upper primary school da oza oina posting tarabasu school kadana lanai school da thabak tawriba oza du mayamna oza ton haina khangnaba khurai singangbam laikai dagi mayang lambam Rishin Kumar kawi mahak kumjalising ani tarani toy dagi lenga ki oza oina sangki hek changbaga hojik posting tariba school asida lerakhi adubu thabak changbagi school asida join tawkiba numitagi ngasi phawbada amuk hana school aduda chatludri hairi lengaki school aduda chatludrabasu tongan ba maming leraba higher secondary school kharada physics ki guest lecturer oina thabak tawduna leramba thengnare lengakna school phagadansi haiba mission paikhatlabasu asigumlaba mathau masak khangdaba oza sing khudaktagi mafam lokthokadabani lengakna oza asi mafam lokthok drabadi akan bakhongjang changsilakani private school gi authority singnasu oza lobada lengaki oza oiriba sing oza oina loksin biganu karigumba khangna loksillam labadi fesokna torokpa action khuding masana yana lojag gaddabani haiba opam thamki TRS MLA laina naba silam bagidamak senior BJP lusingba BL Santos amasung atay miyoy ahum special investigation team SIT na maralare haikre Telangana High Court na pirakpa direction amagi matung inna SIT na case adu thigatki amadi BJP National General Secretary Organization BL Santos da ani shuba notice su thaki wangpahang taunane damak mahakpu November 16 natraga kunipanda SIT court ta laknanaba khanganki SIT na Anti Corruption Bureau ACB court ta memo ama file tauki maduda Kerala dagi mioi ani Jagguswamy amasung Tusar Belapali aduga atopa maralairaba B Srinivaski maming yauri TRS MLA pilot Rohit Reddy na thakiba complaint amada Ramchandra Bharati Allies Satish Sharma Nanda Kumar amasung Simha Aji Swami haiba mioi ahum asi maralaibani haiba panki Rohit Reddy na haikibada mangonda TRS thadok nanaba lupa crore ama pige haina themki the Telangana High Court na SIT da Santospu section 41A of Code of Criminal Procedure CRPC ki makada notice pinanaba khanganki Rajasthan Minister Rajendra Singh
Gurana Hai Kibda Congress Lusingba Sachin Pilot Hojik Zakrview Manungda Labour Chap Manare Rajasthan Chief Minister Ashok Gehlot na Sachin Bu Tawimal Khangdaba Haina Ahanba Oina Hai Kibadagi Madugi Pakum Oina Gurana Wapam Hai Kibani Ashok Gehlot na Sachin Bu Kedaunung Chief Minister Oibungamloi Haiki CM Gehlot Wapam Aduda refer to Orduna Mr. Gurana Pungdoki Ashok Gehlot na Sonia Gandhi ki Watadre Sachin Loinaruba MLA Singbu Karigi Minister Ohelibano Haibadu Chief Minister Gehlot na Pungdo Kadamani Sachin Pilot ka Loina ba MLA Singna Crore Tara Loki Hainasu Chief Minister Gehlot na charge Tokibani Congress High Command Gehlot ki Mathakta action Lofam Toi Hainasu Gurana Pungdoki Sanabugi Pau Manipur University Inter-College Judo Tournament 2022-23 ngasi Khamanipur College Kaksingi Multipurpose Hall the Pangthokre Khamanipur College Kaksingna Manipur University Sports Committee Kanchipur gi Makhada Sinkiba Judo Tournament Hudopagi Thoramda ADS Sports Department Manipur University Dr. CH Pradeep na athoibu Mithunglen Oriental College Imphal Principal Dr. S. Ranjit na akhanaba Mithunglen amadi Khamanipur College Kaksingi Principal Caretaker Y. Raju na thormapu oike ngasi pangthokiba tournament asida Prabhavati College na gold medal maple silver medal ahum amadi bronze medal ani phangduna first position da leiki Khamanipur College na gold ama silver mari amadi bronze taret phangduna second taki tournament asigi best judoka male na KG Humpugi Kanglupta Polestar College gi S Maimuna Takre aduga best judoka women na KG Yankai Thui Kanglupta Prabhavati College gi S Dinana Takre makok mathang tarabasingda manamathumsu yanthoki Sangai Festival 2022 ka bari lainana Manipur Horse Riding and Polo Association na sinduna mapal kangjibungda pangthokliba 14th Manipur Polo Tournament 2022 gi ngasi humni chanba numita USA Polo Team na Indian Navy Polo Team bu Panjal Tarhumdoi Tarukta amari UK Polo Team na India IPA Polo Team bu Panjal Mapan Marida Maithiba Pikre ngasi humni chanba numita Mahut Minister Y Kemsan CAF and PD Minister L Susindro amadi Pasui Kendra gi MLA Sapam K Basru yaki Amurom the All Manipur Polo Association na sinduna da Tha asige Taranipandagi pangthokpa first Chief Minister Sagol Kangge Championship 2022 gi ngasi sanakiba semi final Manipur Police Polo Team na Imphal East District Polo Association bu Panjal Kunmari Taramathoida Maithiba pidna final sangkre Kangla Manung Kangjebungda ngasi sanakiba ani suba ground da Tentha Polo Club na Paradise Club Wangkhaibu Panjal Tratret Marida Maithiba Piki Championship asigi final chatliba tha asigi kuntreta Manipur Police Polo Team amadi Tentha Polo Club thengnaragani aroibada maroipo amuhanna Imphal Airport tagi Mandalay amadi Bangkok fauba international flight paihannabugi plan leiri haina Chief Minister N Birena High Grade Sangai Film Festival ngasidagi hodokre Mitei bu Scheduled Tribe lista chalhannaba khongjanggi mayokta atsumna leibagi maram numit 15 gi manungda sengdoroknaba KKL na phongdorokli loinana Manipur University Inter College Judo Tournament 2022-23 ngasi hodokre ngasi damak tadi paudam pijo mata solution jare meyang tabir bu khai punapu amukka hanna khurumjari